Esagi Khudong Chaba Kharagidamak Aadhaar Amadi Electoral Roll da Mitop Miyanchasing Enroll Touduna HAPCHALIBA Amadi KHANGNA CHANABANI HAIDUNA Mitop YOKHATLIBASIng MIYAMNA para TAMBIDRINGEIDA ESANA KHANGNA SEMDOKPIHOURO HAINA All MANIPUR Students Union AMSU gi MAIKEIDAGI WAPHAM THAMLAKLI AMSU na realized to save the indigenous peoples of Manipur haiba hiramda leptana chatharakliba nifu taruklak suba mikap thokpa thaubum thorungi academic campaign gi sargama oina ngasi su Iboton Sana Girls Higher Secondary School Uripok Royal Academy of Advanced Learning Top Sifai Amadi SI School Kanchibuda Mahiroi Amadi Oja Singh Puna Khangminabagi mifam pangthokri campaign aduda AMSU gi General Secretary Salam Changkhon bana phongdokibada Mitop tagi iramda masi kanana ba honabada lengak ta khaktamak thangjin basu chumde landam masi da leminari ba manipuri khudimak mikap thokduna isa gi thodang sing adu lobo chung aigi khudong chaba kharagidamak amadi kharatinabani khangnaribani haiduna Mitop Miyanchasing foreigners singbu Aadhaar enroll tosanba landam masi gi electoral roll da hapchinba Mitop narol da yokhatuna thamba mayang Kayasi Kudakta Lepkadabani, Masik Karigumba Leptraba Amadi, Semdoktaba Taragadi, January Bamio Singadugi Matakta, Miyamna Chawak Parama Tambigani, Masak Khangdraba Amadi, Hana Enroll Tokrabasu, Jingnaba Lairabadi, Esagi Khudong Oina, Mari Lenaba Sing, the Haiduna, Lamdamasitagi Halan Kinaba Amadi, Niam Chumna Makobo, Mitop Ama Oina Tofum Tokpa, Tawana Bahonasi Haiki. Changkhon Bana Makatana Hai, Lamdamasitagi Mitop Kandokpa, Mitop Taktopa. Aikoi na kari tawgani lengang na kari tawgani haibasi nakal anigi marakta pau faunofam toi aning batawnaragadi maduda tunggi mirolda lamdamasida akai balakani aikoi punna makeup thokduna lawfam thokpa thodang singadu lawminasi haiki campaign aduda SI School gi assistant teacher Chanam Somendrajit Royal Academy of Advanced Learning School gi assistant teacher Moirangthem Sanamatum AMSU gi secretary organization Hoidrom Punsiba yauna Mahiroi kayasu sarugyaki ngasi se akoigi MSU gi signal singsina akoina khangjam da baya ta bahai tare manipur sida mafam se gi ngaba nagrik amo ina akoi maitei ti de bangan de kuding na khangjam da baya ta ba hiram kaya ma adagi point kaya ma min na ko oi mayam thambira me census ki matang da masing ni balak ki matang da adagi satra sing na lo da thogdang adagi lena ba tawbi da ba tawni ba apaba ta ko mayam yang marik sumna amadi masa khaina thambiram base taseng yang mai ko phausai ai samu kisu yang knowledge mayam so pangjare kada masimo program se pangthok bidana manipuri achauba chapot ba khongthang da MSU na dai da lobi base taseng ai gi MAIKEIDAGI tawin khang puchari sorna MSU na tawsaru ba hiram kudir makta thabot kudir makta mangol butha adagi paidagi mai papa